Ranido mapanda tholakduna mabu unage haiduna lakleba nupi adu kanano haiduna khangningne sofa aduda famlibi nupi aduda mityeng thamlui sofa aduda famlibi nupi adubu hek uruba mikopta Rani masapu matu chungkhiba khanghaude ngehakti mawa lana mata ngangani haiba fakaukre tarang amadu leptuna leikre ngahak leptuna leiraba matung nupi adugi manakta changsilakduna makhol nikli asawa magaloinana nang mafam asida kaidoba lakpano Rani na sauna hairakpa wadu taraba matung Rani bu unage haiduna laklibi nupi adu sofa da famduna leirambadai fuk haugatlaga Iche aina lakjaribase Ichegi nafamda karigumba wahi kharadang haisagi haiduna lakjarbani Rani bu unage haiduna laklibi nupi adu hatai kana sunate tamphani mani tamphani Rani gi mafamdadi manga chap manakre ngasi ikhang haudana tamphana magi mayumda lakwa asidadi Rani asawa sakfama magaloinana tamphada munna yenglaga kanagi ite aidang bu kanano masakhangde nachanaduna aibu ichi haina amuhana karokono hausi phawba nanabu warolibra mafam asida koina pathaduna leirabadi nangi afaba khawaira yamtuna mafam ase thadotuna chakhacholo nasakto yengningde among hanasu aigi mangda leplana maduna nangi afaba oigani ichena sauribada saufam su thokpani pumnama aina lanba ngangtani ngasi phawba ai isana lanchakhib iraladugi mahai aduna nanau suwani lelibani pumnama haukre amukna haunana haukiba singa duning singna rubagi kanaba bukari leiribagi among halakpasu yararoi tabaduda asumna warongna duna leibadi nanauna pamjade pumnama kaukthokna rasi kaidobage Asi nanauna ichegi nakta lakjaribase ichega tanadaba yadaba wa ama leibagi tangai phadana lakjaribane nanauna haige khaliba wahi singa simatangdi loiba phawbadangdi tabiyu ainagi wamda taningde mafam asida nangidoba lakpano haibusu ai khangninba pokte ikai khangdabe namaido puduna aigi nakta kadigidamak laklibano aibu hanba pendribra ichegi wakhalda onare yare makhamuk tarano aina hairedana ainangi wamda taningdena icheda ai khotlona duna haijari nanauna haige khaliba wa asimatangdi loiba phawba haihanbiyu kaidobage aina ngasi lakjaribase sanamatumgi maramda ichega wari mata sanage haiduna lakjaribani tamphana sanamatum palakwa duda Rani masado ipa pakhatpa magaloina na hanglai aige icha sanamatumbu kaidorabage ayo aige icha sanamatumdu kaidorage iche wari sima panda sanaba nungai dogmande himungdo ina changlaga sanasira tamphagi wahai aduda Rani na tamphabu imungda pusinduna changki nakanamadana Mama Don Monica na Linthoida Maruki paisa amukta thinba chalucho haibadai Mama Nabi Purnima bu haubala ami Asumna lamida lakpada gari gi matai oira punsibana laptakna leptuna leiribadu Linthoina ure Madu ubada Linthoi masado ihai hainadaba phawrami adubu ma kemta thawa sadaba makai magi chapham thokpa adumak chalami chena mabukta khali asige gi dawse kari dawlo Masina mo lambi sida kana ngairino athokda hainaroi tawrihe aina lakpaga yam chanana leiramise ima ton ga hana paw phawna bajala Linthoi haujikta ma gyan tarekle ima tona maru paisa thilu jo hairibaside masigi wereko makhoi basina hana paw phawna raga aibu maru paisa thinbagi namada ima tona aibu nupa siga unana basili boire Linthoido punsibana leptuna leiriba mafam adudai lanthokduna chatari chakrage khanduna khonglai yangna thanglami asumna sumlakbana punsiba leptuna leiriba mapadu yorakli Linthoi hanna phau punsibada yenglamdana chatkhige tawbada punsibana Linthoi bu khamlai Linthoi amukta ngai khoba punsibana khamlai badu Linthoi sutari bani adubu mata sana daba satuna hendokduna chatkhige tawbada punsibana Linthoi gi lambi adu fathachalakduna Linthoi amukta ngai kho ai wam ta haige Linthoi chaplambadai chaplepi
ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯥ ꯄꯨꯟꯁꯤꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯩ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯔꯕꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯆꯤꯟ ꯑꯗꯨꯗꯩ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯁꯤ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯃꯥꯅ ꯂꯤꯟꯊꯣꯏꯗ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯤ ꯃꯁꯤ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯆꯤꯟ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯦꯛꯇ ꯍꯪꯗꯣꯛꯂꯨꯏ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯅ ꯍꯥꯏꯍꯧꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯑꯣꯏꯅ ꯐꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯂꯤꯟꯊꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯃꯛꯅ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯗꯧꯕ ꯊꯕꯛꯇꯤ ꯃꯥ ꯇꯁꯦꯡꯅ ꯇꯧꯅꯤꯡꯈꯤꯗꯦ ꯄꯨꯟꯁꯤꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯤꯟꯊꯣꯏꯅ ꯌꯥꯝ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯅꯕꯒꯤꯗꯃꯛꯂꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯁꯦ ꯅꯠꯇꯦ ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯂꯤꯟꯊꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯑꯗꯨꯒ ꯅꯪꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯑꯊꯤꯡꯕ ꯑꯝꯇ ꯊꯝꯃꯣꯏ ꯑꯩꯒꯤ ꯃꯤꯡ ꯀꯧꯅꯕ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯌꯥꯕ ꯄꯤꯈꯤꯕꯒꯦ ꯑꯍꯜ ꯊꯪꯅ ꯆꯣꯞꯅꯤꯡꯗ꯭ꯔꯗꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯂꯤꯟꯊꯣꯏ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯂꯧꯒꯅꯨ ꯃꯁꯤꯗ ꯂꯥꯟꯅ ꯂꯧꯕ ꯂꯧꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯀꯀꯥꯁꯦ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯈꯔꯁꯨ ꯂꯦꯝꯕꯗ ꯑꯃꯨꯛ ꯀꯩꯗꯧꯕꯒꯦ ꯀꯀꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯩ ꯃꯤꯉꯣꯟꯗ ꯑꯊꯤꯕ ꯈꯣꯟ ꯉꯥꯡꯅꯤꯡꯗꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯀꯀꯥꯅꯤ ꯃꯤꯠꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯚꯥꯞ ꯇꯥꯅꯁꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯟꯗꯧꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯀꯥꯒ ꯂꯦꯡꯃꯥꯟꯅꯕꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯕꯤꯌꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯄꯨꯟꯁꯤꯕ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯅ ꯂꯤꯟꯊꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯤꯟꯊꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯒ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨ ꯎꯔꯨꯕꯗꯩ ꯄꯨꯟꯁꯤꯕꯅ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯗꯥ ꯆꯥꯎꯕꯒ ꯏꯃꯥꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯑꯝꯃꯤꯁꯤꯅ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯤꯅꯣ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ ꯃꯣꯅꯤꯀꯥꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ ꯂꯩꯃꯗꯤ ꯁꯣꯝꯗ ꯐꯦꯁꯕꯨꯛ ꯃꯦꯁꯦꯟꯖꯔꯗ ꯅꯨꯄꯥ ꯑꯃꯒ ꯃꯦꯁꯦꯖ ꯀꯟꯅ ꯊꯥꯅꯔꯤ ꯀꯔꯤ ꯀꯔꯤ ꯃꯦꯁꯦꯖ ꯊꯥꯅꯔꯤꯕꯅꯣ ꯈꯪꯗꯦ ꯃꯃꯥ ꯆꯪꯂꯛꯄ ꯐꯥꯎ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯣꯅꯤꯀꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯐꯠ ꯃꯨꯜꯂꯒ ꯐꯣꯟ ꯂꯥꯏꯆꯨꯕꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ ꯐꯣꯟꯗꯣ ꯄꯤꯔꯣ ꯀꯥꯔꯟ ꯇꯧꯅ ꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯍꯦ ꯀꯔꯤꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟꯁꯦ ꯑꯩꯅ ꯏ ꯀꯥꯔꯛꯑꯗꯤ ꯑꯃꯥꯡꯁꯪꯗ ꯌꯧꯈꯤꯅꯤꯗꯣ ꯆꯦꯊꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯔꯝꯃꯒꯦ ꯏꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ ꯅꯪ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯁꯤꯡꯉꯔꯣꯏꯗꯧꯕꯅꯤ ꯍꯣ ꯐꯔꯦ ꯑꯩꯗꯤ ꯁꯤꯡꯖꯅꯤꯡꯗ꯭ꯔꯦ ꯑꯁꯤꯡꯕ ꯅꯪ ꯑꯗꯨꯝ ꯁꯤꯡꯉꯣ ꯑꯄꯪꯕꯤ ꯑꯩ ꯑꯗꯨꯝ ꯕꯨꯗꯨ ꯆꯨꯔꯒ ꯂꯩꯖꯔꯒꯦ ꯀꯗꯥꯏ ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯐꯣꯟꯁꯤꯗ ꯊꯨꯒꯥꯏꯔ ꯐꯗꯧꯅꯦ ꯏꯃꯥ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯐꯣꯟꯗꯣ ꯍꯦꯛ ꯊꯨꯒꯥꯏꯔꯕ ꯏꯃꯥꯒꯤ ꯑꯔꯣꯝꯗ ꯊꯕꯛ ꯃꯌꯥꯝꯗꯣ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦ ꯈꯪ ꯑꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯅꯆꯦ ꯇꯥꯈꯤꯅꯤꯅꯦ ꯀꯤꯁꯨ ꯀꯤꯔꯦ ꯃꯥꯜꯂꯤ ꯍꯨꯔꯥꯟꯕꯅꯕꯨ ꯃꯄꯨ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯅ ꯅꯆꯦ ꯊꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯩꯃꯥ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯋꯦ ꯍꯣꯏ ꯍꯥꯏꯒꯦ ꯀꯗꯥꯏ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨꯗ ꯍꯥꯟꯅ ꯇꯧꯈꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯁꯦ ꯄꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯐꯣꯟꯁꯤ ꯁꯨꯝ ꯄꯤꯕꯤꯔꯣꯏ ꯐꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎꯔꯒꯦ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗꯍꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯑꯃ ꯐꯠ ꯍꯠꯂꯤ ꯑꯌꯣꯃ ꯅꯥꯏ ꯀꯩꯅꯣꯅꯦ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯗꯦ ꯐꯣꯟꯁꯤꯃ ꯄꯥꯏꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯧꯕ ꯂꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ ꯅꯪ ꯐꯣꯟꯁꯦ ꯂꯩꯔꯝꯃꯣꯏꯗꯧꯕꯅꯤ ꯐꯣꯟ ꯂꯩꯔꯨꯕ ꯑꯩꯁꯦ ꯌꯥꯝ ꯁꯣꯏꯔꯝꯃꯦ ꯏꯃꯥ ꯅꯪꯁꯦ ꯇ꯭ꯔꯥꯏꯁꯨ ꯃꯣꯏꯁꯤꯜꯂꯛꯑꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯥꯊꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯆꯦꯊꯣꯏꯁꯦ ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯍꯤꯃꯥꯇꯣꯟꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯐꯦꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯏꯕꯦꯟ ꯁꯥꯔꯛꯑꯅꯨ ꯈꯔ ꯊꯨꯅ ꯅꯆꯦ ꯊꯣꯏꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯤꯗꯅ
ꯍꯣꯏ ꯃꯤ ꯏꯃꯥ ꯅꯪꯕꯣ ꯑꯩ ꯀꯩꯝꯇ ꯀꯥꯎꯗꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯦꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯐꯣꯟꯗꯣ ꯄꯤꯔꯛꯎ ꯃꯣꯅꯤꯀꯥꯅ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟꯗꯣ ꯄꯤꯔꯒ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯀꯣ ꯌꯦꯁ ꯃꯣꯝ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯗꯨ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ ꯂꯤꯟꯊꯣꯏꯗꯨ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯩꯃꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯊꯣꯏ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯅꯪꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯇꯨꯝꯃꯒꯦ ꯇꯧꯔꯝꯕꯅꯤ ꯆꯦꯊꯣꯏꯗ ꯀꯩꯅꯣꯝꯇ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯄꯅꯤ ꯂꯤꯟꯊꯣꯏꯗꯨ ꯐꯃꯨꯡꯗ ꯒꯦꯠ ꯂꯥꯎꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯪꯂꯛꯄꯅꯤ ꯂꯩꯃ ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯔꯤꯕꯣ ꯂꯩꯃꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯆꯦꯊꯣꯏ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯟꯅ ꯍꯪꯈꯤꯒꯦ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ ꯀꯔꯤꯅꯣ ꯍꯪꯉꯨ ꯆꯦꯊꯣꯏ ꯅꯪ ꯗꯥꯅꯤꯡꯊꯦꯝꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯅꯩ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯩꯗꯤ ꯅꯕꯥꯅꯤ ꯀꯩꯝꯇ ꯐꯥꯎꯅꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯗꯦ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯨ ꯆꯦꯊꯣꯏ ꯅꯪ ꯗꯥꯅꯤꯡꯊꯦꯝꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯅꯥꯎꯄꯤ ꯂꯩꯃꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯃ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯅꯠꯇ ꯅꯠꯇꯕ ꯋꯥꯍꯪ ꯖꯥꯠ ꯌꯥꯝ ꯍꯪꯂꯛꯏꯁꯤꯕꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯪꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗꯕꯨ ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ ꯏꯀꯥꯏꯕꯩ ꯅꯠꯇꯦꯗ ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯑꯗꯨꯗꯤ ꯅꯪ ꯗꯥꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯌꯥ ꯑꯩꯈꯣꯏ ꯆꯦꯊꯣꯏꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗꯒ ꯈꯪꯍꯟꯗꯦꯕ ꯇꯞꯅ ꯉꯥꯡꯉꯣ ꯏꯃꯥꯇꯣꯟ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯇꯥꯈꯤꯅꯤ ꯍꯥꯏꯔꯒ ꯇꯥꯔꯒ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯑꯗꯨ ꯆꯦꯊꯣꯏ ꯗꯥꯅꯤꯡꯊꯦꯝꯒ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯩꯃ ꯅꯣꯏ ꯗꯥꯅꯤꯡꯊꯦꯝ ꯏꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯦ ꯅꯨꯡꯁꯤꯅꯩꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯗꯥꯊꯦꯝꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯦ ꯗꯥꯊꯦꯝꯒꯨꯝꯕ ꯅꯨꯄꯥꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯡꯕꯅꯤ ꯃꯤꯁꯨ ꯌꯥꯝ ꯐꯩ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯨ ꯂꯣꯏꯅ ꯌꯥꯏ ꯑꯩꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯀꯦꯌꯔ ꯂꯧꯕꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝ ꯄꯨꯝꯅꯃꯛ ꯃꯥꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯂꯥꯛꯂꯤ ꯗꯥꯊꯦꯝ ꯂꯩꯔꯝꯕꯩꯁꯨ ꯑꯩꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯃꯗꯤ ꯀꯗꯣꯝꯗꯩ ꯍꯨꯝꯂꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯗꯥꯊꯦꯝꯒ ꯅꯣꯡꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯕ ꯇꯨꯝꯕ ꯆꯥꯕ ꯑꯝꯇ ꯌꯥꯗꯦ ꯍꯦꯃꯥ ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁꯁꯦ ꯑꯩꯁꯨ ꯗꯥꯊꯦꯝꯒꯨꯝꯕ ꯅꯨꯄꯥ ꯑꯃꯇꯪ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯑꯉꯥꯡ ꯅꯪ ꯏꯔꯥꯡ ꯌꯥꯝ ꯐꯅꯨꯀꯣ ꯆꯩ ꯆꯥꯅꯤ ꯑꯁ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯆꯦꯊꯣꯏ ꯅꯪ ꯋꯥꯗꯣ ꯐꯔꯦꯁꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯔꯤ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅꯣ ꯀꯗꯥꯏꯅꯣꯕꯁꯦ ꯆꯦꯊꯣꯏ ꯃꯗꯨ ꯋꯥꯗꯣ ꯇꯣꯛꯑꯁꯤ ꯀꯩꯒꯤ ꯑꯩꯅ ꯌꯦꯡꯍꯟꯒꯦ ꯈꯜꯂꯤꯕ ꯑꯁꯤ ꯎꯔꯒ ꯆꯦꯊꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯑꯩꯗꯤ ꯀꯩꯒꯤ ꯊꯃꯣꯏ ꯀꯥꯏꯗꯧꯔꯤꯕ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯁꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯀꯗꯥꯏꯅꯣ ꯅꯪꯅ ꯌꯦꯡꯍꯟꯅꯤ ꯍꯥꯏꯗꯨꯕꯣ ꯀꯔꯤꯅꯣꯕ ꯅꯪꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯣ ꯆꯦꯊꯣꯏ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯎꯕ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯕ ꯐꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯕꯅꯤ ꯂꯩꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯕꯣ ꯑꯩꯅ ꯎꯠꯀꯗꯧꯔꯤꯕ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯆꯦꯊꯣꯏ ꯅꯪ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯅꯤ ꯂꯩꯃꯅ ꯃꯥꯒꯤ ꯐꯣꯟ ꯁꯀ꯭ꯔꯤꯟ ꯂꯣꯛꯇꯨ ꯍꯥꯡꯂꯒ ꯑꯦꯕꯤꯗ ꯆꯪꯂꯒ ꯐꯣꯇꯣ ꯑꯃ ꯃꯆꯦ ꯂꯤꯟꯊꯣꯏꯗ ꯎꯠꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯦꯞꯁꯟꯗꯨꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯍꯕꯤ ꯂꯚ ꯌꯨ ꯁꯣ ꯃꯆ ꯌꯨ ꯑꯥꯔ ꯃꯥꯏ ꯕꯦꯁ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯀꯦꯞꯁꯟ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯈꯛ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯑꯁꯀꯣꯏꯕ ꯃꯇꯝꯁꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯔꯝꯂꯤꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯣ ꯑꯁꯨꯝꯅ ꯋꯥꯍꯟꯒꯦ ꯈꯟꯕꯒꯤꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯗꯣ ꯂꯤꯟꯊꯣꯏꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯂꯩꯃꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯂꯣꯏꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯥ ꯑꯁꯤꯗꯩ ꯊꯣꯛꯍꯧꯕꯅ ꯐꯔꯅꯤ
ꯃꯆꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯐꯠ ꯍꯦꯛ ꯀꯥ ꯑꯗꯨꯗꯩ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯃꯆꯦꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯆꯦꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯂꯤꯟꯊꯣꯏ ꯃꯅꯥꯎꯄꯤ ꯂꯩꯃꯅ ꯍꯪꯂꯤꯕ ꯋꯥꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯎꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯂꯩꯃꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯆꯦꯊꯣꯏ ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ, ꯑꯩ ꯃꯤꯠ ꯑꯅꯤꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ, ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦꯕ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯁꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯃꯆꯦꯒꯤ ꯀꯥꯗꯩ ꯊꯣꯛꯈꯤ꯫ ꯂꯩꯃ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯟꯊꯣꯏ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫